मीटिंग ताबीर खै पुनकपु इमेज टीवी न तराम अक्षबग लोयना ब्रजेश कुमार ना खुरुमजरी ngasi maroi ba pauda Anglo Manipur warda yampham oiba aron ba khuzil thorang kauba drama lyric phongkri UCM Leiringei da Kukiland Semba Haibadu di Mangda faoba Manglunu haina UCM gi Joychandra konthaujamna phondokre Merakong turel mathakta naung saba RCC Bridge ngasi Minister Thaunaujam Basant Kumar na sangkakre loyana Iran da bus accident thok pada Pakistani pilgrim kunipan siri mapung pau lobirasi Manis Ningthaujam na iba aron ba khujin thorang haina mingthon ba Anglo Manipur War 1891 da yumpham oiba drama gi lyric ama funga heritage amadi Manipuri Sahitya Parishad Meghalaya na sinduna palace compound leiba sana konungda honobi matung inna phongkhre lyric phongbagi thoram aduda Rajya Sabha gi MP iningthau Leisemba sana jawbuna chief guest Manipur Language Advisory Board ki convener Professor Rajan Toijambana President amadi Professor Sanasam Ongbi Boina Khararubona guest of honor oina thoram aduga mai lenana MP iningthau Leisemba sana jawbuna phongdorokpada laikhidraba oja Joychandra na lyric asibu thuna phongnanaba amadi puthoknanaba hotnabada awaba kaya mayoknaki lyric asi maru oina Bir Tikendrajit base tawduna iba lyric amani lyric asi phongba matamda Manipur gi ningthau amana kanglada phongadabani haina phongdok lamba adugi khanduna kanglada chattuna lyric asi phongnanaba haijaruba matamda mafam aduda miyam gi oiba thabak thoram khara matam khara gi oina athingba layamba asina kanglada lyric asi copy ama katlaba matungda ngasi gi lyric asi mafam asida phongbani loinana Manipur haiba leibak asi semba thoklaroi leibak amani haina khanaramba adu karamna semdokadage khanduna thiba matamda mama leibak kidamak kathok pangamba pukchel sengba myoi kya ama thoroklabadi leibak asi semba thokani majati bunungsiba naharul kaya ama semgatpa mathautai inkhalakliba naharul singda athaubu singna loramba thodang makoina pangthoklamba thabak sing naharul singi I tongda changhanba amadi makoida leibak nungsibagi thona pinaba hotnaba tai amadi hojiki naharul singna khamba thoibigi amadi funga wari matangda ningthina khanglamgani haibasi thajde maram aduna inkhalakliba naharul singbu lyric pabagi hainabi ama piba mathautai hainasu phongdokhi documentary with drama untuk pasti masih amasu masagi masih nationalism ano gobelo sa hapagi dumba masa kamanila itu mana logic aduna akoi tawkada ba yang lagi Bir Tikendrajit kak nai na bani yang Kaching District Police ki CDO Unit Kaching ki OC amadi Waikhong Police Station ki OC na lusingba ekoi 126 Battalion BSF amadi 46 Assam Rifles ki apunba security ki team amana ngasi Waikhong Police Station ki manungchanba purum pantha chatpagi inter village road manakta laiba sing lukok area da operation chathakre operation aduda kuchukhulai kya phagat pangamkre ayupuma makhai tom tabadagi haurga pung 3 makhai rom taba fawbada chathakhiba operation aduda phagat laba kuchukhulai sing adudi registration number yaudaba 51 mm mortar ama Indian saba .36 ACE hand grenade mari charger ka loinaba bofeng walkie talkie ama country made single barrel ani country made carbine ama country made revolver ama 5.56 mm round 84 shotgun cartridge nifu lethot bomb ani tear smoke cell turret wood pressing cell ani rubber bullet amani thodo asiga mai lenana Waikhong Police Station na case sama lokhat le hari
Manipur की इकोनॉमी अमदी रेवेन्यू एडमिनिस्ट्रेटिव हिस्ट्री की मतंग दंगसी फावदा कनागुम अमतना रिसर्च तौद्री मसिना मरम ओरगा अखोइना रेवेन्यू एडमिनिस्ट्रेटिव ना करी तौरिबगे मसिना कया यामना अकाइब पिरकपगे हाइबगी मतंग दा नैनबा ngamdribani haina प्रोफेसर नॉरम जयकुमार ना फोंदोखरे यूनाइटेड कमिटी मणिपुर UCM ना सिंधुना लंफेल लेबा कमिटी असिगी हेड ऑफिस द पांगथोकपा हिस्ट्री ऑफ रेवेन्यू एडमिनिस्ट्रेशन इन मणिपुर 1946 2010 AD हाइना मिथुनबा लाइरिक फोंबगी थौरंगा मरी लेनना महानो फम सि फोंदोखिवनी महाना हाई UCM ना पुथोकलिबा लाइरिक असिना लमदम असिगी अहानबा अमदी मसिना इरमदम असिगी हाना लेरमलिबा कयादा होंगलकलिबा सिंग अमदी पीरिबा अकाइबा सिंग सबचाना खंगबंगमलगनी मणिपुर रेवेन्यू एडमिनिस्ट्रेटिव की मतंग द इबा लाइरिक अमा फावबा इंडिया दा तिल्ल मतुंग द फावबा पुथोक्ट्री लाइरिक असिना लंदम असिदा सुखसोय सोयदना अहोंगबा अमदी पुरकपा ngamlaba yai मणिपुर की चीफ मिनिस्टर दा ngaihak लेतना डाटा सिंग की मतंग दा मानदा वाफम फोंदोकलिबा अदु लाइरिक असिगी मटेंग दगी वा ngangbा खरदी हंथबा याई फोंदोखि मणिपुर की इकोनॉमी मणिपुर रेवेन्यू एडमिनिस्ट्रेशन से नहीं दबाता नहीं मणिपुर बस वो फिर रिसर्च करती अरे नसी की लाइन ऐसे एक हवा पता है कुछ नहीं तब इट इज अ पायनियर हाइबा यार खाना रेवेन्यू एडमिनिस्ट्रेशन के बारे में लाइन अब फोंबा हाइबा से यूसीएम फोंबा से मणिपुर यार में लाइन थरम अदुगा मरी लेनना UCM की प्रेसिडेंट जॉयचंद्र कोंथौजमना हाई लमदम असिदा शांति पुरके हायरबदी यूनिफॉर्म लैंड लॉ थंबा तंगाई फदे लॉ असिगी मतुंग इन्ना चप मानबा फंगफम थोकपसिंग फंगलबा मतमददा शांति पुरक ngamgani फोंदोखि पुथोकलिबा लाइरिक की मतंगदा महाकना हाई लमदम असिदा मसिंग लांगमदना हेंगलकलिबा मिटोपसिंग मतौ करमना कदाइदगी हेंगलकलिबनो हाइबा असि खंगननबा पुथोकपनी ब्रिटिश की मिखा पोलिंगैदा विलेज क्या लेरमी मखा ताबदा कंगलीपाक मणिपुरना मनिंग तमलबा मतमदा विलेज क्या लेरमी अदुगा इंडिया दा मर्ज तौरबगी मतुंगदा विलेज क्या हेंगलई 2001 दा विलेज क्या हेंगलई लोइनाना हौजिकना कया हेंगलईबनो हाइबसि नैनबगी पांडमदा लाइरिक असि पुथोकपनी UCM लेरिंगैदा मिटोप खुलिंगबा लेबाक कुकीलैंड सेमगे हाइबदी मंगदा फाव मंगलुनु लाकली मसी लेबाक असिदा लेबा कम्युनिटी सिंग काउरोइदबनी हाइना महान फोंदोखि नसिगी थोरम अदुदा ए तोंबिकांता रिटायर्ड IAS खोमराम रतन कंसल्टेटिव मेंबर UCM सु अखनो मिथुंगलन ओइना सरुक याखिबो लोइनाना हाइरिबा लाइरिक असि ए तोंबिकांता रिटायर्ड IAS दा कलेक्ट अमदी कंपाइल तौबनी हिस्ट्री की खाई मरुबा प्रोफेसर लोनना यूनाइटेड कमिटी मणिपुर पॉलिसी पुनः खनरगा तारगदी थोड़ी वाथोसे इन्फ्लक्स मैम संगदी चंगईबसे करम सहीदना मरम चादना चंचलीबनो करम सहीदना हेंकलीबनो लाइक खबरसे पुनः खनर लाइक मणिपुर दा हदक नोंग मरंग कायना सुरक्षिबना लोकताक पाट की इमाई का हेना वांखलखिबगा लोइना मरु ओइबा तुरेल सिंगी इमाइसु वांखलक्तुना मफम कयादा इसिंग इचाउगी अवाबा मायोक नरखिबा यावना का हेना अकीबा फंगबा इचाउ थोलकपा याबगी अकीबा मियामना लैनरंबा अदु इथाई बैरेज की गेट मंगा हांगदोखरे NSPC की मखादा लेबा इथाई बैरेज की ऑफिशियल अमना अखोगी पाउमिगा उनबदुना वारी सानबदा इथाई डाम की ऑपरेटर ना इथाई बैरेज की गेट मंगा लेबगी मनुंगदा हानदगी गेट नंबर 2 3 अमदी 4 गेट अहम असि मीटर मंगा मंगा सिंखतुना इसिंग थादोक्तुना लाख्रबगी मतुंगदा ngarang नुमिदांग पुंग निपान मखाइरोम ताबा अदवाइदगी गेट मंगा मक लोइना हांगदोकले इथाई डाम की गेट मंगा मक लोइना हांगदोकलिबा असिदा इसिंग इमाई की हौजिक लेरिबा फिबम असि बैरेज असिगी अपस्ट्रीम दा मीटर 4.9 अदुगा डाउनस्ट्रीम दना मीटर 4.9 दा लेरे हाइरी
Manipur State asida thokliba lan asina maram oiraga furup singi marakta thoaningdiba thodokna maram oiduna Jiribam district asidasu lan thoktuna mayum makai thadokuna chenakiba mioi sing masa masagi yumda hanjilaktuna santi lakwe phim lakliba asige manungchanna Kalinagar Marvengda leba Marsing mayum thadokuna chelruba matung ngasi akanba security ki sking thorang makhada Jiribam da laktuna engsilamle ngasi pung mapal tawa matamda Jiribam da lak matung pung animuk Jiribam da lairamlaba matung ayuki pung 13 khara henba adwaida amuk kasar Markholen romda hanki All Jiribam Tribal Union AJTU ki president oiriba Remkung Marna Lusingba Tim aduda punna mioi tarani pangi manungda nupi tarahumdoi nupa manga loin rakhi ngasi laklamba mar community sing adu soi dangam tanamba haiduna Jiribam police ki senior SP M Pradip Singh IPS SCPOT Inawi Singh amadi OC S Ibotombi Singh amadi police personnel Singh amasung CRPF ki personnel Singh na ngak senduna masa masagi mayumda yengshin hanki hari ngasi Jiribam da laklambagi matang da mar timbu lusingduna lakiba All Jiribam Tribal Union AJTU ki president oiriba Remkung Marna phongdok lambada aikhoi ngasi changlakpasi state police force amadi CRPF ki matengna changlakpani masigi damak yamna haraujai aduga mathangdasu aikhoi changduna leinaba mari leinaba authorities singna tawbirakani haina thajai haina phongdokhi Asi Jiribam Marveng aikoi changba jaba se security state force CRPF moigi mating na changba jaba ni moigi mathak da ai jam harau jare duka mathang da se aikoi changna bagi moina sindi gani hai thajai Nambol Kendra gi manung chanba ulo makha faudna cheliba Merakhong Turel gi mathakta ulo road Samnanaba Manipur Lengaki PWD gi makhada nauna saba RCC gi thong ama amadi thong dugat hangnabada ingkumja lisingani trani pand ex Union Minister ex Deputy Chief Minister Padam Sri Thonghaujam Chauban Hana Saramba RCC gi thong ama renovation amuk tor matungda thong ani adu Manipur Lengaki Education Law and Legislative Affairs Minister Thonghaujam Basant Kumar na thangaduna miyam da ngasi khusindakhrei Sangabagi thorum aduga ex Union Minister Padam Sri Thonghaujam Chauba JDO Bisnupur amadi PWD official kayasu saruk yaki thong sangabaga mai lena Mr Basant Kumar na phongdokhibada chaukhatpa haibasida lambi thong faba changbana Manipur gi Chief Minister N Birena Luchingba lengak asina lambi thong phagatna naba thorang kya lokhalakpagi saruk ama oina thong ama sabani amadi amana renovation tawbani lambi su matamga chunna semgatpa hore aduga khulaki lambi sing double lane cemented road oina semgatna naba hotnagani haiki Tongnabai damakta Honorable Chief Minister nasu kanna Works Minister ga loinana kan honabiri koi hojik cemented roads mayam ama lagna bagi sanction leire haina koi hanasu lauthopi gra aduna leiriba Manipur gi nongju tha si loiraga koi working season sida athu matamda mayam gi oina Manipur gi oina koi gi hairiba lambi thong si improve tongnabai damakta koi gi sarkar gi side gi kan honajagani haiba aujil so ai mayam na thamjari thank you Amaromda Laibak Sida Education Chaukhana nabat pakhatliba thorang ramsagi makhada nong saba ulo makha high school su ngasi minister na sangaduna miyamda khusinakhi Baza miyamna sarkar gi school singda thajaba thamba nonggi hengalakli Chief Minister gi school fagadan si mission gi makhada haudokiba Star Education na horakpada district Kudingmaki apunba school chaniga yankai ni thoida mahiro lising 13 chahum lairamba adu hojikti school chamanga ga tarama thoida mahiro lising kunmanga ga chamanga lehanba ngamle haina Star Education gi Policy and Partnership Director Sani Chungkhamna phongdokre wafam singasi chingmerong da leiba Classic Grande gi Imperial Hall the Star Education na sinduna pangthokhiba nomogi oiba JDO conclave ki thoronga mai leinana phongdokhibani mahakna makhata aduna hai larik laisu tambagi lamda malemgi oina honglakliba chawkhat lamjel sing asi lamdam asi oja sing amadi mahiroi sing dasu yohanba ngamnanaba
अनौब मखल की टेक्नोलॉजी की पोलम क्या पिथबत नतना मखल मखा क्या की ट्रेनिंग क्या पीदना महिरोई सिंगदा ताकपी तंबीबा अमदी रिलीफ कैंप सिंगदा लेबा महिरोई सिंगदा सु ताकपी तंबीबा असिना डिस्ट्रिक्ट खुदिंगमक्ता लेबा सरकार की स्कूल सिंगदा पमा मपा ओइबसिंगना थाजबगी चांग असि हेंगलकपनी हाइखि क्लासरूम फजना डिलीवर तौलगा अखोई छात्र सिंह लर्निंग आउटकम से हेंगरहनबगी याम मेन ओइबा प्रोग्राम अमनी अदुना अखोई मयाम अखोई स्टेट गवर्नमेंट अमसुंग अखोई मणिपुर की प्रजा सिंगना अखोई प्रोग्राम सिदा याम सपोर्ट उतुबजे आइनो याम नुंगाइ फौजै अमसुंग मखाताना अखोई सपोर्ट तबिगने हाजै थैंक यू नकलमरोम थोरम अदुगी सरुक अमा ओइना इम्फाल ईस्ट डिस्ट्रिक्ट की जेडीओ मयांग लंबा प्रेमचंद्रना फोंदोरकपदा लमदम असिगी एजुकेशन सिस्टम दा अहोंबा अमा पुरकपा ngamnanaba अनौबा टेक्नोलॉजी सिंग सिजनदुना मतम मतम की ओइना लेसन प्लान सिंग सेमदुना माहिरोई सिंग दा ताकपी तंबीबगी खोंथांग अमा भारत की मनुंगदा मणिपुरना इहान हानबा ओइना थांगलकलिबा खोंथांग असिना मालेमगी थाकता महिमसिंगी लमदा चांगदमनबा ngamnanaba hotnarakpa khongthang amani haina makhataki NEC na puthokpa vision 2047 gi draft chin state of Manipur haina palliba sigi matang da chenaba sigi mathakta numit mangani gi manungda legal gi oiba action laukhatrabadi makhal makha kya gi khongjang changsilagani haina kokomina खंगलकली ngasi lamphel coordinating committee on Manipur integrity gi office ta pangthokkiba pawgimpham aduda coordinator Somarendra Thoksomna wafam asi phongdokladuna hai lamdam asida illegal immigrants singna chatharakpa akanbalan thengnaringai cherak asida tongan ba agency kayana semjin sajenba wafam kaya puthurokpadagi miyamda amuka hena mipai bu pohalle Dorsen Council NEC na draft oina puthokpa division vision 2047 da chin state of Manipur haina yoriba si maram chadaba wafamni India da chin state haibasi sukle leite masi tauge yauna tawbani soiba yadaba wafam da soibani tampaki miyam da kihange haina tawbani haina lawi masida chenariba khudingmak India amari Manipur lengakna athuma tamda thidokduna cherak pigedabani masida natana mamang su bir tikandrajit airport pu lamka haina address pisinba thangjing chingbu thangting onthokpa amadi more gi mafam kaya amasu central government ki scheme singi piba card kaya da kuki gi ming loina onthokpa thengnare adubu hairibasing asida chenabasing gi mathakta thabak lokhatpa amadi thijinbagi paw asi phawada tab leitri hainasu phongdokhi hairiba maram chadaba maming othopagi thabak sing chathariba asida lengakna tumina lesin khiba asi manungda kari aronba leibagino haiba singnaba miyam da pohle loinana nambol area da leiba ichum kom kharam siruna taba mafam singda kuki MLA tarana nampuda makhoi gi ming singda haukip haptrabadi lenga ki sakthung amata piraroi haibadagi haukip loina haptul lambagi matangda UNC ga kokomi ga mifam pangthoktuna khanabasu leikhre hari hairibasing asigi mathakta center amadi Manipur lengakna chapchaba thabak paikhatpa ngasi phawba leitri NEC da su kokomina chin state hapagi matang se thaduna kari baram leibagi no hanglagani amadi mari leinaba India amadi Manipur lengakna hairiba asida chenaba sing athuma tamda thidoktuna legal gi oiba cherak pibiu haina taksilakli karigumba numit mangani manungda thabak pakhalpagi mami amatta tadrabadi kokomina akan bakhongjang kya sangsilagani haina su Somarendrana section wa thamlakli Tungchoi Shubham Likaba, Haibdi, Koigi, air ticket, Shorpa, I'm convinced. Air ticket is Chang, I'm not by Tarane. I was 60 and only Makaba, tickets in him. The command of the Langua was Palonishing him. When you see a mission go to the bottom of Koigi, Mangda Togide, in the center of there, how you do Chigalaga. Morale was in open, it's when bigger than me, and Legum to make Chirac Peter Getty, a Koigi, Kokomi Shaitaki. Want to remember already have seen him comes again. Kurai Nandai Bumlekai Laiba
Saithabi Lekta Leba Suresh Huidrongi Yumda Masakanda Kulai Pipe Singna Kian Kangan Lambabu Yaningro Pongloktuna Kurai Nandebum Lekai Salantong the Walker Impam Chatakri Hai Batodo Asita Asi Trampan Amadikungi Lonaba Ahinda Sakanda Kulai Pipe Singna Yumgi Get Tinduna Kian Kangamni Hari Todo Adabu Yaninda Pongok Laduna Kurai Nandebum Lekai Maira Pibe Amadi local club na Sinduna Kurai Nandebum Lekai Salantong da Chatakiba Walker Impam Aduda Saruk Yaraduna Kurai Nandebum Lekai Maira Pibe Secretary Salam Muktabali Nahai Lamdam Asida Oiriba Pibum Asina Maram Oirga Miam Asi Mihul Sudana Leiringei Jarak Asida Laikai Asir Leiba Huidrom Suresh Boyaida Sakang Daba Singna Chataram Bakihan Khan Bagi Thong Adu Yaningde Hairiba Thong Asi Matungda Amukhanna Laikai Asida Tanatana Lamdam Asigi Mapam Amatada Chatabigano Hainingba Nganingba Amadi Apam Basing Ayuk Nungtilda Wari Watai Tauduna Pongdok Nabagi Tanja Lominasi Haiba Todo Asi Karigidamak Chataram Bano Haiba Adu Leba Miam Kangna Sengdok Trabasu Laikai Asigi Maira Paibik Amadi Club Singda Kangan View Pondoki Panbayai Huidrom Suresh Huidrom Design Studio the Principal Designer Ama Oibatanatana Malem Gitakta Mahakna Taukiba Design Singbu Singtaduna Manamatum Kaya Fanglakraba Amakatni Dawi Haidina Hakatala Leiringei Matamasiga Asibuba Isazing Sina Nungay Paraga Hong Television Timbigano Ayuk din the Lapiu Aduga Haining Balayagasu Nanging Balayagasu Chaining Balayagasu Pin the Bakia Layagasu Matunga di Asugum Haibiga no Haibasa Basiki the Makani Akoinangasi Kraina de Balaki Baira Pipe Yung Pudding Dagi Sa Inau Putting back Kalaki Wadiba Una Magna going a seat talk like a going and assist the rocket people. I'm very busy. Poringna in a Satariba Mass Tree Plantation Drive Egg Pair Mark Kenam Plan for Mother Zirbam the Sumanpur State Rural Livelihoods Mission MSR LM BMU Ziribamna Ngaklo Pirga Nopok Nganbi Village Level Federation Kuningtek Kamaranga Hilgat Amasung Nongsuk Ngakpi Jiri Women CLF na Kamarangagi Laisim Club da Uchara Kya Thabaga Loinana SIG Taragi members sing Kuding Maki Yumthong Kuding da U Thaduna Laibak Sina Thamliba Pandam Uchara Crore Chamagnipu Mars Lising Aniga Chumna Kunmanga Faw the Thaba Ngamba Ohenaba Kuning Tek Kamaranga the Laiba SIG members sing Nasu Saru Yaki Nopuk Nganbi Village Level Federation Kuningtek Kamarangagi President Panjogum Onima Debina Haikibada Nasi Ekper Makenam Plan for Mother Campaign Gi Sarukama Oina Manipur State Rural Livelihoods Mission MSRLM BMMU Jiribam Lusing Makada Mass Plantation Gi Campaign Asi Pangthok Sabani Laibak Asida Uchara Crore Samagnipu Thagadaba Asida Aikoi Mateng Pangjabani Haiki Nopok Nganbi Village Level Federation Kuningtek Kamangagi General Secretary Telem Zarna Debina Hai Aikoi Leijariba SIG Taragi members Singna Thoraktuna Uchara Thabagi campaign Asida Saruk Yabani Nasi Aikoina Uchara Thariba Asiga Marik Suba campaign Haiki Uja Thabagi program Pangtoliba Asi MSR Lengi Ujing Makada Pangtok Sabani Adiga Suknapi Belep Aseleki Makada Pangtok Sabah program ni Adu Signal Lagaba Amadi Nunjing Tha Amadi Akoigi Ing Signal Lagaba Kamata Imai Linda Shihandana Thapa Ngamba Oisi Hari Asi Tasariba program ni Pakistani pilgrim sing puba bus ama Iran da mathak makha ondon accident thokpada passenger konipan sire kulumdoina sokre thodo adu ngarang namidang Iranian province Yazd thokibani soklaba singi manungda mioi 13 gi phibam luna leiri hari accident adu thokpa matamda mioi 58 bus adu da tongki taret suba sahi chada leramba Site Saint Amagi Lakidabagi Palanthor Yaunanaba Pilgrim Sing Adu Lakibani Makoi Iraq ki
काबरादा हाना पुंदुना लेरक्कीबनी हाइरी एक्सीडेंट थोखिबगी मरम ऑथोरिटीज सिंगना खुदकता फोंदोखिदे अदुम ओइनमक ईरान असि मालेमगी ट्रैफिक सेफ्टी दा ख्वाइदगी फत्तबसिंगी मनुंगदा अमा ओइरिबनी सहीगी ओइना मियोय लिसिंग 33 लोमदी ट्रैफिक का मरी लेनना सी हाइरी मरु ओइबा मरम सिंगदी ट्रैफिक लॉस इनदबा अनसेफ व्हीकल्स ओइबा अमसुंग खुंगंगी लमददी इमरजेंसी सर्विसिंग मतिक चादबनानी हाइरी अतोप ngasi थोकिबा थौदो अमदना बस अम गुरुंग चतपदा मियोय तरुक सीकी तरानिपाना सोकी हाइना ऑथोरिटीज सिंगना हाइगिरी ngasi की थौदो अदुना ईरान की साउथ ईस्टर्न द लेबा सिस्तान अमसुंग बेलुचिस्तान प्रोविंस दा थोकिबनी यूक्रेन ख्वाइदगी चाव ड्रोन अटैक मॉस्को चथक्रे रशियन एयर डिफेंस यूनिट ना कैपिटल तमना पाइसलक ड्रोन तारमाथोय थुगाइख्रे मेयर सर्गई सोब्यानिन हाइखिबदा ड्रोन खरदी वॉडोल्स सिटी की मथक्ता थुगाइखिबनी मॉस्को रीजन असी क्रेमलिन दगी किलोमीटर 95 लोम लापी ड्रोन सिंग सिनदुना मॉस्को द ख्वाइदगी चावना अटैक तवसी ngasi अटैक असिनी हाइरी अमरोम द स्टर्न यूक्रेन द रशियन फोर्सिंग ना खुमांग सोक्सिन संगसिली हाइरी अटैक अदुदा मियोय अमतसु सोकपन बलेखिदे हाइना अहानबा रिपोर्ट इरी हाइबा वफमसु सोबजानिन फोंडोखि 2023 की मेदा चथखिबा ड्रोन अटैक अदु ड्रोन निपान मांगतान की हाइरी यूक्रेन अमसुंग रशिया ना चथनरिबा अटैक सिंगी मतांगदा मपुंग फाना पाकना हाइडोक्ते बेल्गो रोड ड्रोन तरुक थुगाइखि अमदि कालुगा रिजनदना ड्रोन अहम थुगाइखि हाइरी अरोइबदा मरोयो पाव अमुहंदा एंग्लो मणिपुर वार्ड युमफम ओइबा अरोन खुजल थौरांग कौबा ड्रामा लाइरिक फोंख्रे UCM Leiringei da Kukiland Semba Haibadu di Mangda faoba Manglunu haina UCM ki Joychandra Konthaujamna Merakong Turel Mathakta Naun Saba RCC Bridge ngasi Minister Thaunawdam Basanta Kumarna Sangakre Loinana Iran da bus accident thokpada Pakistani pilgrim kunipan sire ngasigidamakta di paudam pijaba matang asisi loisinjari mijang tabiriba khwai puno pu amukhanna khurumjari